ꯃꯃꯥꯡꯉꯩꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯎꯃꯪ ꯑꯃꯗꯒꯤ ꯎꯆꯦꯛ ꯐꯥꯗꯨꯅ ꯌꯣꯜꯂꯒ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯎꯆꯦꯛꯁꯦ ꯅꯣꯡꯃꯇꯁꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯏꯆꯥꯁꯤꯡꯒ ꯆꯥꯃꯤꯟꯅꯁꯤ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯅ ꯂꯩꯍꯧꯒꯦ ꯍꯥꯏꯔꯕꯁꯨ ꯉꯁꯤꯗꯤ ꯄꯤꯔꯝꯂꯒꯨꯝꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯎꯆꯦꯛ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯕꯁꯨ ꯎꯆꯦꯛ ꯑꯃꯠꯇ ꯍꯦꯛ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯊꯦꯡꯕꯗ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ, ꯄꯤꯛꯇꯛ ꯇꯧꯕ, ꯍꯤꯔꯥꯃꯟ ꯍꯥꯏꯅ ꯈꯪꯅꯕ ꯇꯦꯅꯋꯥ ꯑꯃ ꯐꯥꯔꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯤꯛꯈ꯭ꯔꯦꯗ꯫ ꯁꯥꯕꯨ ꯀꯌꯥꯝ ꯊꯣꯛꯇꯣꯔꯤꯕꯅꯣ? ꯍꯥꯠꯀꯗꯕ ꯇꯟꯕꯨ ꯇꯜꯂꯦꯗ"꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯔꯥꯃꯟ ꯎꯆꯦꯛꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯦ ꯏꯃꯥ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯑꯩꯕꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ, ꯑꯗꯨꯒ ꯌꯥꯝꯂꯕ ꯃꯃꯜꯗ ꯅꯤꯡꯊꯧꯗ ꯌꯣꯟꯕꯤꯌꯨ"꯫ ꯃꯇꯩ ꯃꯅꯥꯎꯗꯨ ꯎꯆꯦꯛꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯜ ꯀꯌꯥꯗ ꯌꯣꯟꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯤꯔꯥꯃꯟ ꯎꯆꯦꯛꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯩꯅ ꯑꯣꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯒꯦ꯫ ꯑꯩꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯣꯟꯕ ꯄꯨꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯃꯃꯜ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯍꯥꯏꯕꯤꯌꯨ, ꯎꯆꯦꯛ ꯃꯁꯥꯅ ꯃꯃꯜ ꯍꯥꯏꯍꯟꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯆꯦꯛ ꯍꯤꯔꯥꯃꯟ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯎꯆꯦꯛꯇꯨ ꯌꯣꯟꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯝꯃꯤ꯫ ꯎꯆꯦꯛꯇꯨ ꯂꯩꯔꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏꯌꯨ ꯅꯨꯄꯥ, ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯃꯜ ꯀꯌꯥꯅꯣ"꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯃꯜꯗꯨ ꯎꯆꯦꯛ ꯃꯁꯥꯗ ꯈꯨꯝꯍꯟꯁꯤ"꯫ "ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯎꯆꯦꯛ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕ꯭ꯔꯅꯦ"? "ꯍꯣꯏ ꯏꯅꯤꯡꯊꯧ, ꯎꯆꯦꯛ ꯑꯁꯤꯗ ꯃꯃꯜ ꯍꯪꯕꯤꯌꯨ"꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯎꯆꯦꯛ ꯑꯗꯨꯗ ꯍꯪꯉꯤ, "ꯎꯆꯦꯛ ꯍꯤꯔꯥꯃꯟ, ꯅꯍꯥꯛꯀꯤ ꯃꯃꯜꯕꯨ ꯀꯌꯥ ꯑꯣꯏꯔꯕꯅꯣ"? ꯎꯆꯦꯛ ꯍꯤꯔꯥꯃꯟꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯀꯤ ꯃꯃꯜꯗꯤ ꯂꯨꯄꯥ 50,000꯫ ꯃꯃꯜꯁꯤ ꯌꯥꯝꯃꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯍꯥꯛꯁꯤ ꯏꯅꯤꯡꯊꯧꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ"꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯍꯥ, ꯍꯤꯔꯥꯃꯟ, ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ"? "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯕꯤꯌꯨ, ꯏꯀꯨꯏ ꯀꯨꯏꯗꯅ ꯎꯕ ꯐꯪꯕꯤꯔꯒꯅꯤ"꯫ ꯅꯤꯡꯊꯧꯗꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯗ ꯂꯨꯄꯥ 1,000 ꯄꯨꯊꯣꯛꯍꯟꯗꯨꯅ ꯁꯦꯜꯗꯨ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯗꯨꯅ ꯑꯃꯗꯤ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯆꯥꯎꯈꯠꯄ ꯉꯝꯖꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯔꯥꯅꯤ 6 ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯍꯤꯔꯥꯃꯟ ꯍꯦꯛ ꯄꯨꯔꯛꯈꯤꯕ ꯃꯤꯠꯀꯨꯞꯇꯒꯤ ꯃꯍꯥꯛꯀꯤ ꯔꯥꯅꯤ 6ꯇꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯎꯆꯦꯛ ꯑꯗꯨꯒ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯑꯗꯨꯝ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯎꯆꯦꯛ ꯍꯤꯔꯥꯃꯟꯅ ꯍꯩꯁꯤꯡꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯎꯆꯦꯛ ꯑꯗꯨꯅ ꯍꯤꯟꯗꯨꯒꯤ ꯂꯥꯏ ꯀꯣꯇꯤ 35ꯒꯤ ꯃꯃꯤꯡ ꯁꯣꯟꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕ ꯎꯆꯦꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯎꯆꯦꯛ ꯑꯗꯨꯒ ꯑꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯔꯥꯅꯤ 6 ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯅꯤꯡꯊꯧꯅ ꯃꯤꯔꯥꯏꯕꯤꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ 6ꯅ ꯎꯆꯦꯛ ꯑꯗꯨ ꯍꯥꯠꯂꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒ ꯊꯥꯗꯣꯛꯅꯗꯕꯅ ꯎꯆꯦꯛꯇꯣ ꯍꯥꯠꯄꯒꯤ ꯇꯥꯟꯖꯥ ꯁꯨꯛꯐꯪ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯗꯨ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯅꯨꯃꯤꯠ 2-3 ꯆꯨꯞꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯅꯤ 6ꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯑꯃꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯑꯩꯈꯣꯏ 6ꯃꯛ ꯆꯪꯗꯨꯅ ꯎꯆꯦꯛ ꯑꯗꯨꯗ ꯑꯩꯈꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯁꯤ꯫ ꯃꯗꯨꯗ ꯎꯆꯦꯛꯅ ꯊꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯤꯁꯛ ꯑꯗꯨꯅ ꯎꯆꯦꯛꯇꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯂꯁꯤ" ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ 6ꯇꯨ
ꯎꯆꯦꯛ ꯑꯗꯨꯕꯨ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯗꯤ ꯂꯥꯏꯒꯤ ꯃꯤꯡꯂꯦꯟ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯅꯤꯁꯤꯡ ꯑꯗꯨꯅ ꯍꯪꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯎꯆꯦꯛ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯎꯆꯦꯛꯀꯤ ꯃꯋꯥꯍꯩ ꯇꯥꯕꯗ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯃꯋꯥꯍꯩꯅ ꯁꯨꯝꯍꯠꯈꯤꯗꯨꯅ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯇꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯅꯤ ꯇꯔꯨꯛꯇꯨ ꯃꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯂꯣꯟꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯎꯆꯦꯛꯇꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ, "ꯍꯣ ꯍꯤꯔꯥꯃꯟ ꯎꯆꯦꯛ, ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯎꯆꯦꯛꯅꯤ꯫ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯌꯨ, ꯑꯩꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯏꯍꯦꯟ ꯍꯦꯟꯅ ꯐꯖꯕꯒꯦ, ꯑꯗꯨꯒ ꯀꯔꯝꯕꯅ ꯊꯤꯕꯒꯦ?" ꯔꯥꯅꯤ ꯇꯔꯨꯛꯀꯤ ꯃꯇꯥꯠ ꯑꯗꯨ ꯎꯆꯦꯛꯅ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯕꯤꯌꯨ ꯔꯥꯅꯤ ꯇꯔꯨꯛꯃꯛ, ꯑꯩꯍꯥꯛꯅ ꯄꯣꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯅꯈꯣꯏ ꯇꯔꯨꯛꯀꯤ ꯐꯖꯕꯗꯨ ꯀꯔꯝꯅ ꯅꯤꯡꯊꯤꯅ ꯎꯕ ꯉꯝꯒꯗꯒꯦ? ꯅꯈꯣꯏꯒꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯌꯦꯡꯂꯒ ꯄꯥꯎꯈꯨꯝꯗꯣ ꯑꯩꯍꯥꯛ ꯄꯤꯖꯒꯦ꯫ ꯑꯩꯕꯨ ꯄꯣꯟ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ." ꯔꯥꯅꯤꯁꯤꯡꯗꯨ ꯑꯍꯥꯟꯕꯗꯗꯤ ꯎꯆꯦꯛꯇꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯀꯥꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯎꯆꯦꯛ ꯑꯗꯨ ꯄꯣꯟꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯄꯣꯟꯗꯒꯤ ꯍꯦꯛ ꯊꯥꯗꯣꯛꯂꯛꯄ ꯃꯤꯠꯀꯨꯞꯇ ꯎꯆꯦꯛ ꯑꯗꯨꯅ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯀꯥꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯅꯕ ꯎꯄꯥꯏ ꯊꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯆꯦꯟꯊꯈꯤꯅꯕ ꯍꯨꯠꯄ ꯑꯍꯣꯕ ꯑꯃꯈꯛ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯍꯣꯕ ꯑꯗꯨꯗ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯔꯥꯅꯤ ꯇꯔꯨꯛꯃꯛ, ꯅꯈꯣꯏꯒꯤ ꯐꯖꯕꯗꯤ ꯃꯐꯝꯁꯤꯗꯒꯤ ꯁꯃꯨꯗ꯭ꯔ 7, ꯇꯨꯔꯦꯜ 18 ꯂꯥꯜꯂꯒ ꯂꯩꯕ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯈꯣꯡꯅꯥꯎꯒꯤ ꯐꯖꯕ ꯌꯧꯕ ꯉꯝꯗꯦ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯇꯔꯨꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛꯇꯨ ꯊꯨꯅ ꯌꯥꯡꯅ ꯏꯁꯤꯡ ꯆꯦꯟꯊꯣꯛꯐꯝ ꯑꯍꯣꯕꯗꯨꯗ ꯂꯤꯠꯈꯤꯗꯨꯅ ꯃꯄꯥꯜꯗ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯄꯥꯏꯈꯤꯗꯨꯅ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯥꯡꯄꯣꯛꯁꯪꯗ ꯆꯪꯖꯐꯝ ꯂꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯎꯆꯦꯛ ꯍꯤꯔꯥꯃꯟ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯔꯥꯅꯤꯁꯤꯡꯗ ꯎꯆꯦꯛꯀꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯅꯤꯁꯤꯡꯅ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕꯅ ꯎꯆꯦꯛꯇꯨ ꯂꯩꯇ꯭ꯔꯕꯗ ꯅꯤꯡꯊꯧ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯛꯇ ꯁꯒꯣꯜ ꯇꯣꯡꯕ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯧꯊꯣꯛꯍꯜꯂꯝꯃꯤ, ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯈ꯭ꯔꯕ ꯍꯤꯔꯥꯃꯟ ꯎꯆꯦꯛꯀꯤ ꯂꯩꯐꯝ ꯇꯥꯛꯄ ꯉꯝꯂꯕ ꯅꯠꯇ꯭ꯔꯒꯅ ꯅꯤꯡꯊꯧꯗ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛꯇꯨ ꯁꯦꯜꯒꯤ ꯃꯅꯥ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯄꯤꯒꯅꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯤꯡ ꯆꯟꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯦꯛ ꯍꯤꯔꯥꯃꯟꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯁꯦꯜꯒꯤ ꯃꯅꯥ ꯐꯪꯂꯝꯃꯤ꯫ ꯎꯆꯦꯛꯅ ꯇꯝꯕꯗꯒꯤ ꯅꯤꯡꯊꯧꯅ ꯈꯪꯂꯦ ꯔꯥꯅꯤ ꯇꯔꯨꯛꯅ ꯎꯆꯦꯛ ꯑꯗꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ꯫ ꯁꯥꯎꯔꯕ ꯅꯤꯡꯊꯧꯅ ꯔꯥꯅꯤ ꯇꯔꯨꯛꯃꯛ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯤ ꯄꯣꯡ ꯇꯥꯗ꯭ꯔꯕ ꯎꯃꯪ ꯑꯃꯗ ꯆꯥꯅꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯊꯝꯂꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯔꯥꯅꯤ ꯇꯔꯨꯛꯃꯛ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡꯅ ꯍꯥꯠꯇꯨꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯍꯤꯔꯥꯃꯟ ꯎꯆꯦꯛꯇ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯍꯤꯔꯥꯃꯟ, ꯅꯍꯥꯛꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯃꯨꯗ꯭ꯔ 7, ꯇꯨꯔꯦꯜ 18 ꯂꯥꯜꯂꯒ ꯂꯩꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯈꯣꯡꯅꯥꯎꯕꯤꯅ ꯑꯩꯒꯤ ꯔꯥꯅꯤ ꯇꯔꯨꯛꯇꯒꯤ ꯍꯦꯜꯂꯤ ꯍꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅꯅꯕꯒꯤ ꯄꯥꯝꯕꯩ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ?" ꯍꯤꯔꯥꯃꯟꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯈꯪꯖꯩ꯫ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯃꯤꯁꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯟ ꯐꯥꯎꯕ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯄꯨꯕ ꯉꯝꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯏꯅꯤꯡꯊꯧꯅ ꯏꯟꯕꯤꯕ ꯇꯥꯔꯦ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯏꯅꯤꯡꯊꯧꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯁꯣꯏꯗꯅ ꯇꯥꯔꯒꯗꯕꯅꯤ." "ꯑꯗꯨꯗꯤ ꯍꯤꯔꯥꯃꯟ, ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯔꯒꯦ꯫ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯔꯣ?" "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯄꯛꯁꯤꯔꯥꯁ ꯍꯥꯏꯕ ꯁꯒꯣꯜ ꯃꯈꯜꯗꯨ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ꯫ ꯁꯒꯣꯜꯗꯨ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯀꯣꯏꯅ ꯄꯥꯏꯔꯒ ꯁꯃꯨꯗ꯭ꯔ 7, ꯇꯨꯔꯦꯜ 18 ꯂꯥꯟꯗꯨꯅ ꯂꯩꯔꯤꯕ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯃꯅꯥꯛ ꯁꯣꯏꯗꯅ ꯌꯧꯕ ꯉꯝꯅꯤ." ꯅꯤꯡꯊꯧꯅ ꯂꯥꯡꯇꯛꯅꯅ ꯈꯨꯝꯃꯤ, "ꯑꯣ,
ꯑꯩꯒꯤ ꯁꯒꯣꯜ ꯁꯪꯗ ꯁꯒꯣꯜ ꯆꯥꯝꯃ ꯆꯥꯝꯃ ꯂꯩ꯫ ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯁꯪꯗ ꯆꯠꯇꯨꯅ ꯄꯛꯁꯤꯔꯥ ꯁꯒꯣꯜ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯂꯨꯁꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯎꯆꯦꯛ ꯍꯤꯔꯥꯃꯟ ꯁꯒꯣꯜ ꯁꯪꯗ ꯂꯥꯛꯂꯝꯃꯤ, ꯁꯒꯣꯜ ꯌꯦꯡꯂꯝꯃꯤ꯫ ꯍꯤꯔꯥꯃꯟ ꯎꯆꯦꯛꯅ ꯁꯒꯣꯜ ꯃꯌꯥꯝꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯌꯥꯡ ꯀꯪꯂꯕ, ꯂꯦꯞꯄ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯖꯗ꯭ꯔꯕ ꯁꯒꯣꯜ ꯑꯃꯗ ꯃꯤꯠꯌꯦꯡ ꯇꯥꯔꯝꯃꯤ꯫ ꯁꯒꯣꯜꯗꯨ ꯍꯦꯛ ꯎꯕꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯂꯩꯔꯦ, ꯄꯛꯁꯤꯔꯥ ꯁꯒꯣꯜ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯌꯥꯡ ꯀꯪꯂꯕ ꯁꯒꯣꯜꯁꯦ ꯄꯛꯁꯤꯔꯥ ꯁꯒꯣꯜꯅꯤ꯫ ꯃꯍꯥꯛꯄꯨ ꯊꯥ 6 ꯆꯨꯞꯅ ꯑꯊꯣꯏꯕ, ꯑꯆꯪꯕ, ꯃꯔꯨ ꯃꯔꯥꯡ ꯑꯃꯁꯨꯡ ꯑꯁꯪ ꯑꯃꯥꯟ ꯄꯤꯖꯕꯤꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯁꯒꯣꯜꯗꯨ ꯃꯁꯥꯃꯛꯅ ꯆꯤꯡꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯐꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯃꯍꯩ ꯃꯔꯣꯡ, ꯃꯔꯨ ꯃꯔꯥꯡ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯁꯒꯣꯜꯗꯨ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯊꯥ 6ꯀꯤ ꯃꯇꯝ ꯂꯣꯏꯔꯕꯗ ꯍꯤꯔꯥꯃꯟꯅ ꯁꯒꯣꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯗꯨꯅ ꯁꯅꯥ ꯁꯥꯕ ꯃꯤꯁꯛ ꯑꯃꯗ ꯂꯨꯄꯥꯅ ꯁꯥꯕ ꯆꯦꯡ ꯃꯔꯨ ꯀꯌꯥꯃꯔꯨꯝ ꯁꯥꯍꯜꯂꯝꯃꯤ꯫ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯎꯆꯦꯛꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯋꯥꯐꯝ ꯑꯃꯇꯪ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯁꯒꯣꯜ ꯑꯁꯤꯗ ꯇꯣꯡꯂꯒ ꯑꯩꯈꯣꯏ ꯈꯣꯡꯁꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯁꯒꯣꯜ ꯑꯁꯤꯗ ꯁꯥꯖꯩꯅ ꯑꯃꯨꯛꯇꯪ ꯀꯟꯗꯨꯅ ꯁꯒꯣꯜꯁꯤ ꯊꯧꯕꯤꯒꯗꯕꯅꯤ꯫ ꯁꯥꯖꯩꯅ ꯑꯅꯤꯔꯛ ꯀꯜꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯀꯣꯅꯨꯡ ꯌꯧꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯒ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯁꯥꯖꯩꯅ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯀꯟꯕ ꯌꯥꯗꯦ꯫ ꯑꯅꯤꯔꯛ ꯍꯦꯛ ꯀꯜꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯇꯪꯈꯥꯏꯗ ꯄꯟꯗꯨꯅ ꯂꯩꯗꯧꯔꯤꯕꯅꯤ, ꯌꯨꯝ ꯌꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯗꯨ ꯍꯤꯔꯥꯃꯟꯒ ꯂꯣꯏꯅꯅ ꯄꯛꯁꯤꯔꯥ ꯁꯒꯣꯜꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯥꯖꯩꯅ ꯁꯒꯣꯜꯗ ꯑꯃꯨꯛꯇꯪ ꯀꯟꯕꯗ ꯁꯒꯣꯜꯗꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯥꯝꯅ ꯌꯥꯡꯅ, ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯨꯝ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯂꯝ ꯀꯌా ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯁꯃꯨꯗ꯭ꯔ 8, ꯇꯨꯔꯦꯜ 19 ꯂꯥꯟꯗꯨꯅ ꯂꯩꯕ ꯀꯣꯅꯨꯡꯗꯨ ꯌꯧꯔꯦ꯫ ꯀꯣꯅꯨꯡꯗꯨꯒꯤ ꯁꯅꯊꯣꯡ ꯃꯌꯥꯗ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯔꯝꯃꯤ꯫ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯀꯥꯈꯠꯇꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯍꯤꯔꯥꯃꯟꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯖꯔꯕ ꯂꯨꯄꯥꯒꯤ ꯆꯦꯡ ꯃꯔꯨꯁꯤꯡꯗꯨ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯍꯧꯔꯒ ꯃꯔꯨ ꯃꯔꯨ ꯊꯥꯗꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯥꯗꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯗꯨꯅ ꯇꯨꯝꯂꯤꯕ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯐꯥꯎꯕ ꯊꯥꯗꯗꯨꯅ ꯄꯔꯦꯡ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯕꯗ ꯍꯤꯔꯥꯃꯟ ꯎꯆꯦꯛ ꯁꯅꯊꯣꯡ ꯃꯌꯥꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯣꯠꯂꯝꯃꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯁꯛꯍꯦꯟꯕꯤꯗꯨꯒ ꯀꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯕꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯨꯄꯥꯒꯤ ꯆꯦꯡ ꯃꯔꯨ ꯃꯔꯨꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯔꯨ ꯈꯔ ꯈꯨꯟꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯌꯦꯡꯂꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯃꯕꯦꯝꯃ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯡ ꯃꯔꯨꯁꯤꯡꯗꯨ ꯎꯠꯂꯝꯃꯤ꯫ ꯂꯨꯄꯥꯒꯤ ꯆꯦꯡ ꯃꯔꯨꯁꯤꯡꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯇꯥꯔꯤꯕ ꯂꯨꯄꯥꯒꯤ ꯆꯦꯡ ꯃꯔꯨꯁꯤꯡꯗꯨ ꯈꯨꯜꯂꯗꯨꯅ ꯑꯁꯨꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯁꯅꯊꯣꯡ ꯌꯧꯁꯤꯜꯂꯛꯇꯨꯅ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯔꯥꯃꯟ ꯎꯆꯦꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯗꯨ ꯎ ꯄꯥꯝꯕꯤꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯗꯨ ꯇꯥꯞ ꯐꯥꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯂꯩ ꯊꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯃꯊꯛꯇ ꯅꯨꯄꯤꯗꯨ ꯍꯥꯞꯂꯒ ꯄꯛꯁꯤꯔꯥ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁꯛꯍꯦꯟꯕꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧꯗꯨꯒꯤ ꯃꯁꯛ ꯃꯇꯧ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ, ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯥꯔꯨꯕꯗ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯛꯍꯦꯟꯕꯤꯗꯨ ꯄꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯨꯝ ꯀꯣꯅꯨꯡ ꯊꯨꯅ ꯌꯧꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯌꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯍꯤꯔꯥꯃꯟꯅ ꯍꯥꯏꯈꯤꯕ ꯋꯥ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯁꯒꯣꯜꯗ ꯁꯥꯖꯩꯅ ꯑꯃꯨꯛꯀꯁꯨ ꯀꯜꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯁꯒꯣꯜꯗꯨ ꯂꯩꯃꯥꯏꯗ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯏꯗ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯔꯥꯃꯟꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯑꯩꯍꯥꯛꯅ ꯁꯒꯣꯜꯁꯤ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯀꯟꯕ ꯌꯥꯗꯦ ꯍꯥꯏꯈꯤꯕꯗꯨ ꯀꯥꯎꯕꯤꯔꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯌꯨꯝ ꯌꯧꯕ ꯉꯝꯅꯤ? ꯍꯧꯖꯤꯛꯇꯤ ꯄꯛꯁꯤꯔꯥ ꯁꯒꯣꯜꯁꯨ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯝꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯁꯒꯣꯜ ꯃꯊꯛꯇꯒꯤ
ꯃꯈꯣꯏ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯐꯝꯗꯨꯗꯒꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯕꯁꯨ ꯃꯤ ꯇꯥꯕꯒꯤ ꯁꯥꯃꯤꯟ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯋꯥꯔꯗꯨꯅ ꯎꯍꯩ-ꯋꯥꯍꯩ ꯈꯔ ꯍꯦꯛꯂꯒ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯊꯨꯡꯂꯨꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗꯨ ꯇꯥꯟ ꯍꯦꯛ ꯆꯥꯔꯨꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯎꯃꯪꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯁꯛꯍꯦꯟꯕꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯗꯨ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯅꯥꯏꯁꯤꯡꯗ ꯐꯥꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯣꯊꯣꯛꯂꯒ ꯎꯃꯪꯗ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨꯅ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯄꯨꯈꯤꯔꯝꯃꯤ꯫ ꯍꯤꯔꯥꯃꯟ ꯎꯆꯦꯛꯅ ꯃꯕꯨꯡꯉꯣ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯃꯃꯤꯠ ꯇꯥꯡꯂꯕ ꯅꯤꯡꯊꯧꯗꯨ ꯎꯃꯪꯗ ꯅꯥꯏꯇꯣꯝ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯍꯤꯔꯥꯃꯟ ꯎꯆꯦꯛꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯑꯃꯨꯟꯕ ꯎꯍꯩ-ꯋꯥꯍꯩ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯁꯛꯍꯦꯟꯕꯤꯗꯨ ꯂꯝꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯑꯗꯨꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯋꯥꯁꯛ ꯑꯃꯈꯛ ꯂꯩ, ꯑꯗꯨꯅ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯌꯥꯖꯒꯦ꯫ ꯊꯥ 6 ꯑꯁꯤ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯛꯁꯤꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯄꯛꯁꯤꯔꯥꯖ ꯁꯒꯣꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯅꯧꯅ ꯁꯥꯒꯠꯅꯕ ꯊꯧꯔꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯑꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯄ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃꯗ ꯄꯛꯁꯤꯔꯥꯖ ꯁꯒꯣꯜꯒ ꯂꯣꯏꯅꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯛꯁꯤꯔꯥꯖꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃꯁꯨꯡ ꯍꯥꯎꯔꯒꯗꯕ ꯃꯍꯩ ꯃꯔꯣꯡ ꯀꯌꯥꯃꯔꯨꯝ ꯄꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯅ ꯍꯣꯠꯅꯖꯔꯕꯁꯨ ꯍꯤꯔꯥꯃꯟ ꯎꯆꯦꯛ ꯌꯥꯎꯗꯅꯗꯤ ꯄꯛꯁꯤꯔꯥꯖ ꯁꯒꯣꯜꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯒꯗꯕ ꯑꯣꯏꯕꯅ ꯁꯛꯍꯦꯟꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯎꯆꯦꯛꯁꯤꯡꯅ ꯆꯥꯅꯅꯕ ꯑꯍꯥꯎ-ꯑꯍꯥꯎꯕ ꯃꯔꯨ-ꯃꯔꯥꯡ, ꯆꯦꯡ-ꯍꯋꯥꯏ ꯀꯌꯥꯃꯔꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯎꯆꯦꯛ ꯂꯤꯁꯤꯡ ꯀꯌꯥꯃꯔꯨꯝ ꯄꯥꯏꯔꯛꯇꯨꯅ ꯃꯔꯨ-ꯃꯔꯥꯡꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯤꯔꯥꯃꯟ ꯎꯆꯦꯛ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯤꯔꯥꯃꯟ ꯎꯆꯦꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯇꯥꯡꯂꯕ ꯃꯕꯨꯡꯉꯣ ꯅꯤꯡꯊꯧ ꯑꯗꯨꯕు ꯃꯤꯠꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯎꯃꯪꯗꯨꯒꯤ ꯎꯆꯦꯛ ꯃꯌꯥꯝꯅ ꯍꯤꯔꯥꯃꯟꯗ ꯍꯥꯏꯔꯝꯃꯤ, "ꯑꯣ ꯍꯤꯔꯥꯃꯟ, ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯦꯗꯀꯣ, ꯅꯅꯤꯡꯇꯝꯅ ꯐꯥꯎꯕ ꯆꯥꯕ ꯐꯪꯖꯗ꯭ꯔꯦ꯫ ꯅꯍꯥꯛ ꯈꯪꯗ꯭ꯔꯤꯕꯔꯥ? ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯌꯨꯝꯊꯛꯇ ꯍꯥꯎꯔꯕ ꯃꯔꯨ-ꯃꯔꯥꯡ, ꯆꯦꯡ-ꯍꯋꯥꯏ ꯀꯌꯥꯃꯔꯨꯝ ꯆꯥꯏꯗꯨꯅ ꯎꯆꯦꯛ ꯀꯌꯥꯕꯨ ꯄꯤꯖꯕꯤꯔꯤ꯫ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯃꯗꯨ ꯆꯥꯔꯨꯁꯤ꯫ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯆꯠꯂꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯍꯜꯂꯛꯏ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯔꯥꯃꯟꯅ ꯎꯆꯦꯛꯁꯤꯡꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯆꯤꯡꯅꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯁꯨ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯤꯔꯥꯃꯟꯁꯨ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯠꯄ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯛꯍꯦꯟꯕꯤ ꯑꯗꯨ ꯎꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ, ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯤꯠ ꯇꯥꯡꯂꯕ ꯅꯤꯡꯊꯧꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ, ꯃꯤꯠ ꯇꯥꯡꯂꯤꯕꯗꯨ ꯀꯔꯝꯅ ꯐꯒꯗꯒꯦ ꯑꯃꯁꯨꯡ ꯀꯣꯅꯨꯡꯗꯨꯗꯒꯤ ꯀꯝꯗꯧꯅ ꯅꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯤꯔꯥꯃꯟ, ꯊꯥ 6ꯀꯤ ꯃꯇꯝ ꯁꯨꯒꯗꯕ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯄꯛꯁꯤꯔꯥꯖ ꯁꯒꯣꯜꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯖꯤꯜꯂꯛꯂꯒꯅꯤꯗꯣ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯤꯠ ꯇꯥꯡꯕꯗꯨ ꯐꯅꯅꯕ ꯎꯄꯥꯏꯗꯣ ꯑꯩ ꯍꯥꯏꯒꯦ꯫ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯍꯧꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯊꯛꯇ ꯕꯤꯍꯥꯡꯒꯃꯥ ꯑꯃꯁꯨꯡ ꯕꯤꯍꯥꯡꯒꯃꯤ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯤꯗꯨ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯤꯠꯇ ꯍꯥꯞꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯎꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯤꯔꯥꯃꯟ ꯎꯆꯦꯛꯅ ꯁꯃꯨꯗ꯭ꯔ 8, ꯇꯨꯔꯦꯜ 19 ꯂꯥꯜꯂꯒ ꯂꯩꯕ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯀꯣꯅꯨꯡꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯊꯣꯡ ꯃꯌꯥꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯕꯤꯍꯥꯡꯒꯃꯥ ꯑꯃꯁꯨꯡ ꯕꯤꯍꯥꯡꯒꯃꯤ ꯎꯆꯦꯛꯀꯤ ꯃꯊꯤ ꯇꯥꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯊꯤꯗꯨ ꯄꯨꯗꯨꯅ ꯍꯤꯔꯥꯃꯟ ꯌꯥꯝꯅ ꯊꯨꯅ ꯃꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯇꯥꯡꯂꯕ ꯃꯤꯠ ꯑꯅꯤꯃꯛꯇ ꯎꯆꯦꯛ ꯃꯊꯤꯗꯨ ꯍꯥꯞꯂꯝꯃꯤ꯫
Mitkub khara gi matungda ningthau adu ubagi pangal hanjilakle. Mathangi numitta Paksira sagolsu tha taruk mapung pharaduna matik mayai pumnamak hanjilaklammi. Hiraman useki pautaki matung inna sakhenbi aduna sagoldu thauraga umang tamna laklamme. Aduga mahaki nungsijaraba ningthau aduga loinana Hiraman gi matengna paiduna laklamme. Asumna ningthau dugi konung yaurakle. Matamasida ningthau amasung sakhenbi makhoi anidu sauna luhonglamme. Masigi matungda masanupa masanupi poktuna nunga yaifana pankiramme. Lausing leiba Hiraman useksu makhoigi manakta lai koti kuntra mangagi maming sonduna nunga yaifana laikiramme. Warisi nungai biragadi like tawbiramu comment tawbiramu amadi channel asida nauna sangbirakpo oiragadi subscribe tawbiramu. Haujik amuk taminarasi tapthakho. Sahar masa amada sinmi amakhak lairamme. Mahaki nupidudi dharma yamna selamme. Aduga mahaki mapuroivada prathana amadi isorgi puja taunabagi matam kharadang nongmagi manungda thambiyo haina haijaramme. Adubu mahaki nupana mangonda saurapna hairakhi. Nahakna harivadu aihakna yaningde. Sel tanbagi thabak yamna selingegi matang asida adugumba awa pokthukpagi matam suklai leite. Matungda matam matik sana leirakani. Madudi hayeng ahal oiraklaba thabak suba ngamlaktaba matamda taubana khwaidagi hena sanagani. Dharamada mai onsinbi nupi aduna mapuroibagi paukhum tabada pokning leitaba ngamkhide. Adumakpo mahakna mahaki wa adubu mapuroibana tabigadaba amadi yaifanabaki masak oiba kudong saba numit adu ngaiduna leiki. Cherak aduda mapuroibadu yamna sathiraba laina ama narakhi. Aduga mahakna chayol kharagi oina phamungdagi hendokpa ngamkhide. Anaba layengbasinga anabadu nongmagi hidak guli macha ahum pijagadabani haiduna takpirammi. Mahakki nupina hidaki guli singadu matam sana pijagani haina haiki. Aduga guli singadubu mahakna ningthina thamjanki. Adubu mahakna guli ama phauba mapuroibada pijakhide. Mapuroiba aduna mahak yamna ware. Maiba singna hairamba guli adu sarage hairaklamme. Adubu mahakna guli singadu mangonda pijadaba makai. Mahakna lepa pirep aduda lengdana adumak lairamme. Mapuroiba yamna thawai sokna hairakki. Nahakna aibu hatlake hairabra. Mahaki nupi aduna kumlamme. Ngaiko aduki matik thuna hekta hidak sagadabaki maram karino. Nahakna nariba lainasi hena lurakisanu. Karigi hatu hekta hidak sagadage. Tapthako. Aihakna nangonda prathana taw amadi isor puja taw haijakhiba matamda nahakna hakibagum hidak guli sagadaba matamsu matik chana leiri. Mapuroiba aduna mahak masamaki pirep adu apangbagi pirep ni haiba khangjarakhi. Maram aduna mahakna mahakki lambi sing adu semtoksakhi. Aduga maduna maram oiduna mahakki lena makhal animak phakhi. Haujik amuk taminarasi Phunga Wari sin amasung mid. Matam amada lamboiba ama lairamme. Mahakna mahaki ahanba sajel ama oina wasak anikhak ngake haina lepki. Ahanba wasakna thawai panba jiba amatagi mangnanaba tawdaba. Aduga anisuba wasakna oidaba wa ngangdaba. Nongma mahakna asongba umang amagi manungda hauba upambi amagi makhada dhyan tawduna leiramme. Saji amana sadanba singbu kiduna mahaki mesik miraukol tadraba lamgi yum maningda leiba nikunjabon amada sangjapam lauramme. Sadanba singna mitkup kharagi matungda mahaki manakta laklamme. Makhoina sajidu kadaida leikrabagi haina mangonda hanglaklamme. Kumpham khangdraba lamboiba aduna mitkup kharagi oina mata sadaba phibam amada leiki. Mahakna sajidu nikunjabon aduda sangkhiba uhawi hairurabadi makhoina sajidu pharaga hathigani. Adu oirabadi mahaki ahanba wasaktu kairagani. Sajidu kadaida leibage khangde haina mahakna hairurabasu
mahakki anisuba wasak kairagani. Mahakna wasak anidu kaidanaba yamna haina singna hotnarammi. Mahakna yamna munna khalaga hairaklammi. Uriba mitna wa ngangba ngamde. Wa ngangliba sinna uba ngamde. Sadanba sing aduna mangonda karimata hairamdana tuminna satkhirammi. Aduga mahakna saji adubu kalhauki. Lamboiba aduna oidabu wa ngangkhide. Haujik amuk taminarasi hayeng la'u. Punsina lairiba makai aikoina isorki maikairomda sangsinaba mitkup khudingi oina sadhana tawgadabani. Aikoina isorki maramda hena luthaluthana khanthariba makai aikoigi pukningsu ibungo mahakki manakta asum naksilakani. Adudagidi pukningi mitna isorbu hena mayak sengna urakani. Isorgidi pokpa siba natragana ahauba amasung aroiba haibadu laite. Aikoi miyoibadi ngasi sini hayeng sini khangnaba natte. Haujik maksu laibaknabu tamlabadi aikoi hektamak siba yai. Hayeng phauba hingani haiba kanana khangni. Nongmagi numit amada lairaba brahman amana pandop masimanang mangagi khwaidagi ahal Dharmaraj Yudhishthirgi konungda laklamme. Aduga mahakki masanupi luhongbagi sangadaba sel singadu pibinanaba mahakna Dharmarajta thawai yauna haijaramme. Dharmarajna brahman aduda mahakki masanupi luhongbagi darkar oiba pumnamak pigani haina wasaklamme. Adubu mahakna brahman aduda mathangi numita la'u haina hairamme. Madu hek tabada manau ibungo panganba Bhimsena aduki matik harauramme. Aduga khudakta Laibaki angambasingda yathang tautharamme. Laibak sinba thungna phiral singkhatlaga amadi pung sen yairaga nungaiba phongdokpagi thoram ama pangtho'u haina hairamme. Adubu madu karigino haina Dharmarajna hanglakpa matamdadi Bhimna khumlamme. Yambungna haujikta hayeng phawbadi hingani haibagi maongda brahman aduda hayeng la'u aduga masanupi luhongbagi darkar oiba pumnamak pigani haina haibiki. Mi khudingmakna mathangi mitkupta kari thuklagadagi haiba phawba khangnadabani. Adubu Yambung Maharajti hayeng phawba hingani haibasida aihakna hararoidabagi maram laifam thokte. Haujik amuk taminarasi phidamningai oiraba guru. Nongmagi numit amada hanubi amana mahakki masa sahi tarata ngairiba masunupa ama puraga Sri Ram Krishnagi manakta laklamme. Mahakna Sri Ram Krishnada dandabot tauraga kurumlamme aduga hairamme. Nupa masa asina sahi mga surakpa matamda mahakki mama mapa siki. Aihakna mahakpu yengsinbiri. Mahakna athum ahaw saba yamna pame. Mahakna asuki matik athum ahaw samanbadagi mahakki haksangsi nongmagi pachilaktre. Maiba maibisingna mahakpu athum ahaw sahanganu hairaki. Adubu mahaknadi saganu haiba sukya yadre. Adum oinamak mahakna guru na hakputi yamna ikai khomnajai. Maramaduna guru na mahakpu athum ahaw saba tokhanbiyu haijage haiduna aihak lakjari bane. Guru khaktana mahakpu athum ahaw saba lephanba ngamgani haibasi aihakna sena thajai. Sri Ram Krishna na hairaklamme. Ima pakhat piganu tha amagi matungda nasunupasi puduna amuk hanna lakpikho. Cherak aduda kanagumba amagi haksang phaba haibasi yamna maru oi haibadu nasuda khanghananaba thaurang ama tauramge. Hanubi aduna mahakpu thagatlammi amasung masumaben mayomda hanki. Tha ama hek pharaba matungda hanubi aduna masunupaga loinena guruduki manakta laklammi. Makhoi animakna guruda khurumlamme. Guru Sri Ram Krishna na nupa masa adubu mahakki manakta phamhalammi aduga hairakki. Aigi nungsiraba nupa masa khangjillu kanagumba amagi asengba landi haksang phabane. Nahakna nahakki haksangbu seksindrabadi akanba amadi haksang phaba pakhang ama oirakpa ngamloi. Nahakna haksang solabadi nahakki punsida masak thokpa thabak amata tauba ngamloi. Nahakna saribadu nasaga sunadrabadi khudakta thadokadabane. Hayengdagidi nahak athum ahaw saba lepo. Matam khara leiraga amok nahakna athum ahaw sang tamna saba yane.
Nahak yamna phaba nupa masani. Aina haribasingse nahak muna taramgani haina khalli. Tadabrane. Nupa masa aduna ngak nomduna tai hairami aduga athum ahau sararoi haina wasaklammi. Hanubi aduna guru aduga aronba wari ama sananabagidamak nupa masa adubu pakhol thaki. Hanubi aduna hanglammi. Guru, aihakna guruda wahang amata hangjage yagadra. Sri Ram Krishna na hangbiyo ima haina khumlammi. Hanubi aduna hairaklammi. Guru nung asi aigi sunupada pibiriba pautaksing asi haukiba tha aduda pibikiba yabani. Aduga karigidamakta aikoibu tha amagi matungda amuk hana lao haina haibiribano. Aihakna munna khangba ngamjadre. Sri Ram Krishna na momon nok paminok kaloinena artha laina khumlammi. Ima aihak isamaksu athum ahau yamna sai. Aihakna nupa masa aduda aina tauba ngamdaba thabak amabu tau haina karamna pautak pigadoribano. Mahak masamakna thabak oina tauba ngamlaba matungda ta kanagumba mi amana atopa mi singda pautak pibagi hak lay. Maramaduna aihakna tha amagi matam yaithokibani. Tha aduki manungda aina athum ahoksing sakhede. Adum haina tauraga nasunupada pautak pinabagi haktu tanjakibani. Hanubi aduna guru ki makhong pairaga khurumjakhi. Aduga satkhirammi. Mataw asumna aikhoi isamakna thabak pangthokpa ngamdaba pochak amagi maramda aikoina kanamatada pautak piroidabani.